Loyalam E-PAO tabiriba khudingmak pulendis khumana taramna okjari ngasi ayuki pau pijari ahanbada maru oiba pau. Social media da wa fongdok lubagidamak phanaba hotnaribi ama interim pre-arrest bail pikre. Social media Facebook ta Manipur da internet bail tawbagi matangda wafam khara fongdokpagidamak pulis na phanaba hotnaribi nupi ama. Additional Session Judge FTC Manipur isna interim pre-arrest bail pikre. Imphaldagi Naurem Thong Samusangdagi Sonia Rajkumari chahi 18 kaubi amana Manipurda internet bail tawbagi adugi matangda social media Facebook ta mahaki oiba wafam khara fongdoklubagidamak tha asigi 16 da Imphal Police Station gi personnel sing mahaki mayumda laktuna police station da laknaba khanghalamki. Maduga mari leinana mahakna tharakpa application ama Additional Session Judge FTC Manipur isna tha asigi 18 hearing pangthokpaga loinana interim pre-arrest pikre. PRT na tharakhiba application aduda mahakna fongdokhiba wafam aduda khunaida santi kaihangadaba amasung kanglupki oiba ungkhatnaba thokhangadaba wafam amata yaude masida aingi wangmada tauba wafam leite. Maram chaba wafam amata fongdoktana mahakpu police station da kauba asi mahaki fundamental rights pu khongoinabani police sizinaduna mi amabu tuminna leihannaba hotnaba haibasi power law na sizinabani haiba wafam thamli. PTR gi application adu taraba matung Additional Session Judge FTC Manipur isna mahak lupa 50,000 amadi suritiga loinana pihalaba matung interim pre-arrest bail piki. Makha tana pulis na hiram asigi matangda akupa report ama September 10 phawbagi manungda pirakpaga loinana PTR da su phanghangadabani hairi. Marak asida social media WhatsApp ki status ta irang thokhanba yaba post thagatli haiduna nupa ama Imphal Police Station na phare hairi. Pharaba miyoi adudi Nagamapal Khwai Brahmapur Laimayum Leiraktagi Irik Thangjam Elias Thangjam Raju Singh chahi nipu apokpa laikhidraba Tihais Ranjit kawi. Police tagi phangba pauna hai tang 18 gi nungthil pung 3 makhairom taba matamda Irik Thangjam na mahaki WhatsApp number 3008 taruk asidagi irang thokhanba yaba aki akhang piba post ama thagalakhi. Mahaki post aduda lambide slogan lauba rally chatpa nung thombana kanaroi BJP office thugayu Biren and party mayum thugayu aikhoi leirak machingi RSS office thugayu haiba warol asi iduna mahaki WhatsApp status ta thagalakhibani. Mahak Imphal Police Station na phabaga loinana section 353 352 152 352 amadi 68 BNS ki makhada FIR ama laukhatli. Loinana ngarang mahak CGM Imphal West ki court puthok matung numit marini police custody demand laukre hairi. ZDU dagi MLA mangagi mathakta tharakhiba disqualification case ki hearing haukiba September 18 da chathakre. Janata Dal United JDU ki MLA oina mai paklaba tungda BJP da join tawkiba MLA mangagi mathakta tharakhiba disqualification case haukiba September 18 da Manipur Legislative Assembly gi Speaker Tribunal na ahanba oina hearing chathakre. Mathangi hearing na chayol marigi matungda chathagani. Ngasi hearing chathakiba disqualification case ki MLA manga adudi Thangmaiban AC gi MLA Khumukcham Joy Kisan, Tipaimuk AC gi MLA Ngursanung Sanate, Jiribam AC gi MLA MD Asaudin, Wangkhai AC gi MLA Thangjam Arun Kumar amadi Churchanpur AC gi MLA M Khauteni. Hairiba MLA manga asina Constitution gi wangmada party amadagi MLA oina mai paklaba tungda party amada chongsin kibagidamak Manipur Pradesh Congress Committee Vice President Hareshwar Goswamina Ing 2012 gi October 13 da Speaker Tribunal da
disqualification petition ama file tawkhibani. Petition tharakpagi matung inna case asi ahanba oina ngarang speaker na chair lauduna speaker tribunal da hearing tawkhibani. Hiram asigi matangda PTR gi council oiriba advocate Bhopendra Ningombamna Supreme Court ki ruling matung innadi disqualification case asi petition tawrakpa numittagi hauraga tha ahumgi manungda pangthokadabani adubu Manipur gi JDU gi MLA mangagi case asi matam thenglabasu thengna speaker gi tribunal da thabak lokhatpa haurakpa asi taramna OE haina fangdorakhi. Manipur Red Run to Marathon pangthoklagani. Manipur AIDS Control Society na AIDS IBH amasung AIDS kidamak maramda awareness sandoknaba pandamda sinduna Manipur Red Run to Marathon September 12 da chelagani. Kilometer 10 amasung kilometer 2 gi oiba marathon lamjen adu nupa nupi amasung transgender hairiba category asida pangthokani. Kilometer 10 gi distance na Imphal gi Kangla gi Nongchup Hojangdagi September 12 gi ayuk pung 8 ta aduga kilometer 2 gi lamjena numit asigi pung 9 da Imphal East gi Chingarel Tezpur da lamtharaba matung district adugi Biramangol College Sawombungda lamthungpam oigadawri. Kilometer 10 gi lamjen asida nupa nupi amasung transgender hairiba category singi winner na state ki represent tawduna chahi asigi November thada Goa da pangthokadaba National Red Run Marathon da saruk yanaba khudong chaba phangadawri. Kilometer 10 marathon lamjen adugi ahanba anisuba amasung ahumsuba position sing tarakpasingda mathang sitna lupa 50,000 lupa 10,000 amasung lupa 8,000 sengi managa loinana certificate sing phangadawri. Kilometer 2 gi oina nupa amasung nupi category 2 asida pangthokani ahanba anisuba amasung ahumsuba position sing tarakpasingda mathang sitna lupa 10,000 lupa 8,000 amasung lupa 5,000 gi sengi manasing pigadawri. Marathon lamjen adu hana September 13 da pangthoknaba matam leplambadagi yaithoraktuna September 12 da pangthoknaba nauna matam lepkhibani. Padma Devi Award sing kauri Naharol Sahitya Premi Samiti na chahi amamam kanaraga piba Maitai lona mamalon oidaba miyoi singna iba culture amasung literature gi lyric singda piba Padma Devi Award 2023 gidamak India citizen singda lyric sing kauri Saireng Wareng Nobel Phungawari angangi sahitya sing. NRFM na ngasi Manipur ban kawkhre. Manipur Merger Agreement sign tawnakhiba numit September 18 da lalholup NRFM National Revolutionary Front Manipur na pung 53 gi Manipur ban lauthokre. Aina thingkraba NRFM gi Information and Publicity Secretary Sana Jauba Maitai gi cherol amana hai September 10 amasung 18 gi lonaba ahing nongyaidagi September 18 gi yachangakpa pung 3 phawbagi chathagadaba ban asigi manungda mai ising ana layeng media natana iraicha singna ban gi wahanthok thugaibiganu hairi. Cherol asina hai 18 September 1998 numit asida Manipur gi ningthau Buddha Chandrana Manipur India-da yaubagi che Silongda khutyek pikhi. Lauki haibagi wa yetnabagi mathau tadre. Ngasi-ngasimak Indiana aronba aphongba lalong tawduna aikhoibu kangkhong chaikraba miyoiba ama oina ubiraktaba ining tamna chatningbagi lambi phawba thamlaktraba asina 18 September 1998 numit asida tawkiba merger agreement adu nampuda tawkibani haibasi chamada chama achumbagi khudam uthorakpani. Thawong adugi mamai samtharaduna Indiana Manipurda ngasi nampugi hainabiduna nakhan oiduna landa kaya chathaduna merger agreement ki maru phuktanaba hotnarakli.
ꯚꯥꯔꯠ ꯂꯨꯆꯤꯡꯕꯁꯤꯡꯅ ꯃꯅꯤꯄꯨꯔ ꯀꯨꯞꯊꯅ ꯌꯦꯡꯈꯤꯗꯦ, ꯌꯨꯝ ꯃꯅꯨꯡꯗꯅ ꯁꯅꯥꯃꯍꯤ ꯂꯥꯠꯄ, ꯃꯄꯥꯟꯗꯅ ꯍꯤꯟꯗꯨ ꯑꯣꯏꯕ, ꯃꯅꯤꯄꯨꯔꯕꯨ ꯍꯤꯟꯗꯨꯒꯤ ꯂꯩꯉꯥꯛꯅꯤ, ꯏꯟꯗꯤꯌꯥꯒꯤ ꯂꯩꯕꯥꯛꯅꯤ ꯈꯟꯈꯤ꯫ ꯆꯤꯡꯕꯨꯔꯣꯏ ꯇꯝꯕꯨꯔꯣꯏ ꯃꯤꯅꯤ ꯍꯥꯏꯅ ꯈꯟꯈꯤꯗꯦ꯫ ꯃꯅꯤꯄꯨꯔ ꯂꯩꯕꯥꯛꯁꯤꯗ ꯍꯤꯡꯈꯤꯕ ꯃꯇꯝꯗꯨꯒꯤ ꯃꯆꯤꯟ ꯆꯠꯄ ꯃꯤꯁꯤꯡ ꯑꯌꯥꯝꯕꯅ ꯍꯤꯟꯗꯨꯅꯤ ꯍꯥꯏꯖꯔꯒ ꯄꯣꯡ ꯆꯥꯎꯊꯣꯛꯈꯤꯕ ꯈꯨꯗꯝ ꯐꯣꯡꯂꯤ꯫ ꯂꯤꯆꯠ ꯑꯗꯨꯅꯁꯨ ꯏꯟꯗꯤꯌꯥꯗ ꯃꯅꯤꯄꯨꯔ ꯈꯨꯗꯣꯜ ꯇꯝꯕꯒꯨꯝ ꯊꯣꯛꯍꯟꯈꯤꯕ꯭ꯔꯥ ꯍꯥꯏꯅ ꯆꯦꯔꯣꯜ ꯑꯁꯤꯅ ꯍꯪꯂꯤ꯫ ꯆꯌꯦꯠꯅꯕ ꯃꯤꯠꯌꯦꯡ ꯀꯌꯥ ꯂꯩꯔꯕꯁꯨ ꯃꯅꯤꯄꯨꯔꯅ ꯏꯟꯗꯤꯌꯥꯗ ꯀꯔꯝꯕ ꯊꯥꯛꯇ ꯌꯥꯎꯕ ꯍꯥꯏꯕꯁꯤ ꯉꯁꯤꯁꯨ ꯃꯦꯟꯁꯤꯟꯕ ꯌꯥꯗ꯭ꯔꯤ꯫ ꯃꯔꯝꯗꯤ ꯏꯟꯗꯤꯌꯥ ꯑꯃꯗꯤ ꯃꯅꯤꯄꯨꯔ ꯇꯣꯉꯥꯟ ꯇꯣꯉꯥꯟꯕ ꯂꯩꯉꯥꯛꯅꯔꯕ ꯃꯇꯨꯡ ꯃꯅꯤꯄꯨꯔꯅ ꯏꯟꯗꯤꯌꯥꯗ ꯌꯥꯎꯕ ꯃꯅꯤꯄꯨꯔ ꯂꯩꯉꯥꯛꯀꯤ ꯑꯄꯥꯝ ꯄꯥꯝꯗ ꯑꯃꯗꯤ ꯌꯥꯎꯕꯒꯤ ꯂꯩꯅꯒꯗꯕ ꯊꯥꯛ ꯍꯥꯏꯅꯕꯒꯤ ꯇꯟꯖꯥ ꯏꯟꯗꯤꯌꯥꯅ ꯊꯨꯗꯦꯛꯈꯤ꯫ ꯉꯁꯤꯁꯨ ꯏꯟꯗꯤꯌꯥꯅ ꯃꯅꯤꯄꯨꯔꯗ ꯃꯇꯝꯗꯨꯗ ꯌꯦꯡꯈꯤꯕ ꯃꯤꯠꯌꯦꯡ ꯍꯣꯡꯗ꯭ꯔꯤ꯫ ꯊꯧꯑꯣꯡ ꯑꯗꯨꯅ ꯉꯁꯤ ꯃꯅꯤꯄꯨꯔ ꯑꯃꯗꯤ ꯏꯟꯗꯤꯌꯥ ꯃꯨꯛꯅꯕꯒꯤ ꯋꯥꯊꯣꯛ ꯑꯁꯤ ꯃꯇꯝ ꯁꯥꯡꯅ ꯍꯤꯡꯗꯨꯅ ꯂꯩꯔꯤꯕꯅꯤ꯫ ꯍꯤꯡꯂꯤ ꯍꯥꯏꯕꯁꯤ ꯉꯁꯤ ꯏꯟꯗꯤꯌꯥꯅ ꯑꯩꯈꯣꯏꯗ ꯇꯥꯛꯄꯤꯔꯤꯕ, ꯇꯧꯊꯣꯔꯛꯂꯤꯕ ꯂꯥꯟ ꯑꯁꯤꯅ ꯈꯨꯗꯝꯅꯤ꯫ ꯃꯁꯤꯗ ꯌꯥꯝꯅ ꯆꯥꯎꯅ ꯏꯟꯗꯤꯌꯥꯒꯤ ꯄꯨꯛꯆꯦꯜ ꯁꯦꯡꯕ ꯉꯝꯗ꯭ꯔꯤ ꯍꯥꯏꯕꯅꯤ ꯍꯥꯏꯕ ꯋꯥꯐꯝ ꯆꯦꯔꯣꯜ ꯑꯁꯤꯅ ꯊꯝꯂꯛꯂꯤ꯫ ꯃꯔꯖꯔ ꯑꯦꯒ꯭ꯔꯤꯃꯦꯟꯠꯀꯤ ꯃꯃꯥꯡ 11 ꯑꯥꯒꯁꯠ 1998 ꯇ ꯏꯟꯁꯇ꯭ꯔꯨꯃꯦꯟꯠ ꯑꯣꯐ ꯑꯦꯁꯦꯁꯟ ꯑꯃꯗꯤ ꯁ꯭ꯇꯦꯟ ꯁ꯭ꯇꯤꯜ ꯑꯦꯒ꯭ꯔꯤꯃꯦꯟꯠꯀꯤ ꯈꯨꯠꯌꯦꯛ ꯄꯤꯈꯤ꯫ ꯑꯁꯤꯒꯤ ꯋꯥꯍꯟꯗꯤ ꯁꯝꯖꯤꯟꯅ ꯍꯥꯏꯔꯕꯗ ꯏꯟꯗꯤꯌꯥ ꯑꯃꯁꯨꯡ ꯃꯅꯤꯄꯨꯔꯅ ꯅꯤꯡꯇꯝꯂꯕ ꯃꯇꯨꯡ ꯃꯅꯤꯄꯨꯔ ꯏꯟꯗꯤꯌꯥꯗ ꯌꯥꯎꯕ ꯅꯠꯇ꯭ꯔꯒ ꯃꯁꯥꯅ ꯃꯔꯣꯝꯗꯣꯝ ꯂꯦꯞꯆꯔꯕ ꯑꯅꯧꯕ ꯊꯧꯁꯤꯜ ꯊꯧꯔꯥꯡ ꯑꯃ ꯁꯦꯝꯗ꯭ꯔꯤꯕ ꯐꯥꯎꯕ ꯃꯅꯤꯄꯨꯔ ꯂꯩꯉꯥꯛ ꯃꯑꯣꯡ ꯑꯁꯤ ꯍꯥꯟꯅ ꯕ꯭ꯔꯤꯇꯤꯁ ꯀ꯭ꯔꯥꯎꯟꯒ ꯂꯩꯅꯔꯛꯄ ꯃꯑꯣꯡ ꯄꯨꯝꯅꯃꯛꯇ ꯕ꯭ꯔꯤꯇꯤꯁꯅ ꯚꯥꯔꯠ ꯊꯥꯗꯣꯛꯈ꯭ꯔꯕ ꯃꯇꯨꯡꯗ ꯗꯣꯃꯤꯅꯦꯟꯠ ꯑꯣꯐ ꯏꯟꯗꯤꯌꯥ ꯁꯤꯜꯍꯧꯒꯅꯤ꯫ ꯏꯟꯗꯤꯌꯥꯅ ꯌꯦꯡꯕꯤꯕ ꯅꯠꯇ꯭ꯔꯒꯅ ꯏꯟꯗꯤꯌꯥꯗ ꯌꯥꯎꯁꯤꯟꯕꯒꯤ ꯑꯍꯥꯟꯕ ꯈꯨꯠꯌꯦꯛꯅꯤ ꯍꯥꯏꯕ ꯇꯥꯏ꯫ ꯃꯇꯥꯡꯁꯤꯗ ꯑꯩꯈꯣꯏꯅ ꯈꯨꯔꯧ ꯑꯣꯏꯈꯤꯕꯁꯤ ꯍꯤꯟꯗꯨꯁꯇꯥꯟꯒꯤ ꯋꯥꯈꯜ ꯆꯞ ꯌꯨꯡꯅ ꯂꯦꯞꯂꯕ ꯃꯤꯁꯤꯡꯅ ꯏꯟꯗꯤꯌꯥꯒꯤ ꯂꯨꯆꯤꯡꯕ ꯑꯣꯏꯈꯤꯕ ꯃꯈꯣꯏꯅ ꯑꯔꯥꯞꯄ ꯍꯤꯟꯗꯨꯁꯇꯥꯅꯤꯒꯤ ꯃꯥꯌꯣꯛꯇ ꯑꯔꯦꯞꯄ ꯂꯧꯕꯅ ꯃꯈꯣꯏꯒꯤ ꯚꯥꯔꯠ ꯅꯤꯡꯇꯝ ꯑꯟꯗꯣꯂꯟꯒꯤ ꯂꯨꯆꯤꯡꯕ ꯑꯃꯕꯨ ꯀꯥꯞꯇꯨꯅ ꯍꯥꯠꯄ ꯉꯝꯈꯤ꯫ ꯃꯤꯅꯤꯁꯇꯔ ꯁꯨꯁꯤꯟꯗ꯭ꯔꯣ ꯄꯤ.ꯑꯦ. ꯉꯔꯥꯡ ꯁꯛꯈꯪꯗꯕꯁꯤꯡꯅ ꯀꯤꯗꯅꯦꯞ ꯇꯧꯈ꯭ꯔꯦ꯫ ꯀꯦꯞ ꯑꯃꯁꯨꯡ ꯄꯤ.ꯗꯤ. ꯃꯤꯅꯤꯁꯇꯔ ꯂꯩꯁꯥꯡꯊꯦꯝ ꯁꯨꯁꯤꯟꯗ꯭ꯔꯣꯒꯤ ꯄꯤ.ꯑꯦ. ꯉꯔꯥꯡ ꯈꯨꯔꯥꯏ ꯁꯥꯖꯣꯔ ꯂꯩꯀꯥꯏꯗ ꯂꯩꯕ ꯕꯥꯕꯨ ꯍꯣꯇꯦꯜ ꯃꯌꯥꯗꯒꯤ ꯃꯁꯛ ꯈꯪꯗꯕ ꯃꯤꯑꯣꯏꯁꯤꯡꯅ ꯀꯤꯗꯅꯦꯞ ꯇꯧꯈ꯭ꯔꯦ ꯍꯥꯏꯔꯤ꯫ ꯄꯥꯎ ꯑꯁꯤꯅ ꯍꯥꯏ ꯉꯔꯥꯡ ꯑꯌꯨꯛ ꯄꯨꯡ 9:30 ꯇꯥꯔꯛꯄ ꯑꯗꯨꯋꯥꯏꯗ ꯃꯤꯅꯤꯁꯇꯔ ꯂꯩꯁꯥꯡꯊꯦꯝ ꯁꯨꯁꯤꯟꯗ꯭ꯔꯣꯒꯤ ꯄꯤ.ꯑꯦ. ꯁꯔꯥꯡꯊꯦꯝ ꯁꯨꯁꯤꯟꯗ꯭ꯔꯣ ꯆꯍꯤ 43 ꯑꯄꯣꯛꯄ ꯁꯔꯥꯡꯊꯦꯝ ꯑꯀꯣꯏꯕꯤ ꯂꯩꯐꯝ ꯈꯨꯔꯥꯏ ꯁꯥꯖꯣꯔ ꯂꯩꯀꯥꯏ ꯆꯥꯏꯊꯕꯤ ꯂꯩꯔꯛꯅ ꯃꯍꯥꯛꯀꯤ ꯃꯌꯨꯝꯗꯒꯤ ꯂꯝꯂꯣꯡꯂꯣꯝꯗ ꯍꯥꯏꯗꯔꯛꯄꯗ ꯕꯥꯕꯨ ꯍꯣꯇꯦꯜ ꯃꯄꯥꯗ ꯍꯥꯟꯅꯗꯒꯤ ꯖꯤꯞꯁꯤ ꯒꯥꯔꯤꯗ ꯉꯥꯏꯗꯨꯅ ꯂꯩꯔꯝꯕ ꯈꯨꯠꯂꯥꯏ ꯄꯥꯏꯕ ꯃꯤꯑꯣꯏꯁꯤꯡ ꯑꯗꯨ ꯁꯔꯥꯡꯊꯦꯝ ꯁꯣꯃꯦꯟꯗ꯭ꯔꯣꯅ ꯊꯧꯔꯛꯄ ꯒꯥꯔꯤ ꯑꯗꯨ ꯈꯥꯝꯂꯕ ꯃꯇꯨꯡ ꯐꯥꯔꯒ ꯄꯨꯈꯤꯕꯅꯤ ꯍꯥꯏꯔꯤ꯫ ꯍꯧꯖꯤꯛꯃꯛꯀꯤ ꯑꯣꯏꯅꯗꯤ ꯃꯍꯥꯛ ꯀꯔꯤꯒꯤꯗꯃꯛ ꯀꯅꯥꯅ ꯐꯥꯕꯅꯣ ꯍꯥꯏꯕ ꯈꯪꯕ ꯉꯝꯗ꯭ꯔꯤ ꯍꯥꯏꯔꯤ꯫ ꯑꯔꯣꯏꯕꯗ ꯃꯔꯨꯑꯣꯏꯕ ꯄꯥꯎ ꯑꯃꯨꯛ ꯍꯟꯅ ꯁꯣꯁꯤꯌꯦꯜ ꯃꯤꯗꯤꯌꯥꯗ ꯋꯥ ꯐꯣꯡꯗꯣꯛꯂꯨꯕꯒꯤ ꯐꯥꯅꯕ ꯍꯣꯠꯅꯔꯤꯕꯤ ꯑꯃ ꯏꯟꯇ꯭ꯔꯤꯝ ꯄ꯭ꯔꯤ-ꯑꯦꯔꯦꯁꯠ ꯕꯦꯜ ꯄꯤꯈ꯭ꯔꯦ꯫ ꯃꯅꯤꯄꯨꯔ ꯔꯦꯗ ꯔꯟ ꯇꯨ ꯃꯔꯥꯊꯣꯟ ꯄꯥꯡꯊꯣꯛꯂꯒꯅꯤ꯫ ꯖꯦ.ꯗꯤ.ꯌꯨ.ꯗꯒꯤ ꯑꯦꯝ.ꯑꯦꯜ.ꯑꯦ. 5ꯒꯤ ꯃꯊꯛꯇ ꯊꯥꯔꯛꯈꯤꯕ ꯗꯤꯁꯀ꯭ꯋꯥꯂꯤꯐꯤꯀꯦꯁꯟ ꯀꯦꯁꯀꯤ ꯍꯤꯌꯔꯤꯡ ꯍꯧꯈꯤꯕ ꯁꯦꯞꯇꯦꯝꯕꯔ 18ꯗ ꯆꯠꯊꯈ꯭ꯔꯦ꯫ ꯑꯦꯟ.ꯑꯥꯔ.ꯑꯦꯐ.ꯑꯦꯝ.ꯅ ꯉꯁꯤ ꯃꯅꯤꯄꯨꯔ ꯕꯟꯗ ꯀꯧꯈ꯭ꯔꯦ꯫ ꯃꯤꯅꯤꯁꯇꯔ ꯁꯨꯁꯤꯟꯗ꯭ꯔꯣ ꯄꯤ.ꯑꯦ. ꯉꯔꯥꯡ ꯁꯛꯈꯪꯗꯕꯁꯤꯡꯅ ꯀꯤꯗꯅꯦꯞ ꯇꯧꯈ꯭ꯔꯦ꯫ ꯃꯇꯥꯡ ꯑꯁꯤꯗ ꯑꯌꯨꯛꯀꯤ ꯄꯥꯎ ꯄꯤꯕ ꯂꯣꯏꯖꯔꯦ꯫ ꯄꯨꯝꯅꯃꯛꯄꯨ ꯊꯥꯒꯠꯆꯔꯤ꯫